Hi ma'am, I'm Mr. Chance. Matam kuina video sang bai tare short video bu mateng mateng thagale do asang thagat pangam da si hanga ngasi da gai tare video yam top video magaloina na mai hang mang lak chare ngasi gi video si kaima te ko ma'am alcohol mukbang do ni ma'am asi alcohol ji phunni phun ji loina thak pa ngambra ngamdabra asi amtang yenge na khanna ne ko si kuina bai tare do mayam gi mangda ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯨꯟꯁꯤꯗꯪ ꯑꯩ ꯊꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯗꯤ ꯉꯝꯒꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯝꯖꯔꯦ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯍꯩꯔꯒ ꯍꯥꯏꯇꯥꯔꯦ ꯊꯛꯄꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝꯀꯣ ꯑꯩꯁ ꯊꯥꯗꯦꯅꯦ ꯃꯌꯥꯝ ꯇꯞꯅ ꯇꯧꯏꯀꯣ ꯃꯌꯥꯝ ꯑꯁ ꯊꯕꯤ ꯌꯥꯝ ꯆꯥꯒꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯦꯁ ꯇꯧꯔꯤ ꯃꯌꯥꯝ ꯀꯜꯂꯦ ꯃꯌꯥꯝ ꯑꯩ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯌꯥꯜꯂꯦ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯊꯛꯏꯀꯣ ꯃꯌꯥꯝ ꯏꯁꯤꯡꯗꯤ ꯈꯔ ꯈꯔ ꯌꯥꯝ ꯆꯥꯎ ꯌꯥꯟꯕꯤ ꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯃꯍꯥꯎ ꯂꯩ ꯋꯤꯁꯀꯤꯅꯤ ꯃꯌꯥꯝ ꯀꯤꯛ ꯂꯥꯛꯄ ꯑꯣꯏ ꯌꯥꯝ ꯅꯠꯇꯕ ꯍꯩ ꯔꯥꯅ ꯇꯧꯔ ꯊꯛꯄꯁꯨ ꯁꯨꯝ ꯈꯔ ꯐꯗ꯭ꯔꯥꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯆꯥꯅꯕꯒꯤ ꯊꯨꯝ ꯊꯥꯎꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ khitang lại đó nha Sọn này thắt cũng ngầm thế ấy 누가 하니까 나타고 미드나 때봐도 좀
ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯚꯤꯗꯤꯑꯣ ꯃꯇꯝ ꯀꯨꯏꯅ ꯊꯥꯒꯠꯂꯨꯗ꯭ꯔꯒ ꯑꯃꯨꯛ ꯈꯔ ꯊꯥꯒꯠꯄ ꯍꯧꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯅꯤꯡꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯆꯦꯅꯦꯜꯁꯤ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯃꯇꯝ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯥꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯈꯪꯗꯦ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯃꯥꯡꯂꯥꯛꯑꯦꯅ ꯅꯨꯄꯤꯁꯤꯡ ꯉꯥꯡꯊꯣꯛꯀꯦ ꯄꯨꯟꯅꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦꯍꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯉꯝꯗꯧꯋꯦ ꯈꯤꯇꯪ ꯊꯨꯅ ꯊꯛꯄ ꯍꯥꯏꯇꯥꯔꯦ ꯇꯞꯅ ꯇꯧꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯤꯇꯪꯒ ꯊꯨꯃꯜꯂꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯣꯏꯍꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯇꯞꯅ ꯇꯧꯔꯒꯗꯤ ꯌꯥꯗꯧꯕ ꯊꯨꯕꯅꯤꯅ ꯏꯁꯥꯁꯦ ꯐꯖꯅ ꯄꯥꯜꯂꯛꯑꯦ ꯃꯌꯥꯝꯁꯨ ꯇꯧꯕꯤꯕꯗꯤ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯌꯥꯝꯗ ꯁꯨꯝ ꯆꯦꯂꯦꯟꯖ ꯑꯃ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯀꯥ ꯍꯦꯟꯅ ꯂꯥꯟ ꯁꯨꯃꯥꯏꯅꯁꯨ ꯊꯛꯀꯦꯅꯁꯨ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯃꯤ ꯇꯔꯪ ꯂꯥꯛꯑꯦ ꯁꯤꯌꯣꯗꯤ ꯌꯥꯝꯗ꯭ꯔꯤꯅꯦ ꯊꯨꯅ ꯊꯛꯃꯟꯕ ꯑꯗꯨꯅꯅꯦ ꯁꯤꯇꯥꯕꯣꯟꯒ ꯌꯨꯒ ꯄꯛꯅꯗꯦ ꯁꯤꯃ ꯌꯥꯔꯦ ꯌꯥꯔꯣꯏ 이승야로이면이야면좀더뽑겠다는 거라 때문에 nggak menjaga oleh unat thak bagia reaction du ya adu uchar hoye ko ya adu mukti bhaja do bi mande compulsory reaction de thokan
ꯇꯧꯗꯅ ꯁꯤꯗꯤ ꯊꯨꯃꯟꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯈꯦꯒꯠꯂꯛꯄ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯆꯥꯅꯕ ꯆꯥꯅ ꯀꯟꯅ ꯑꯃꯨꯛ ꯉꯥꯎꯕꯗꯤ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯈꯤꯇꯪ ꯇꯞ ꯇꯞꯅ ꯂꯥꯛꯄꯗꯤ ꯍꯧꯋꯦ ꯁ꯭ꯋꯥꯏꯒꯨꯝꯕ ꯑꯃ ꯌꯧꯔꯀꯥꯟꯗ ꯌꯥꯗ꯭ꯔꯥ ꯊꯕꯤꯅ ꯐꯔꯦ ăn lại thì phải rồi ngon chả lại có gì hapgumba mua là gì thằng dạp đây đây là cái rồi là chứ thì cả nó xuống ngầm mùi không ạ còn lâm im thật cũng ngầm mùi Uầy. Chăm thủ nó tận bạn. Ăn nhà. Tàu luôn chơi rồi cái gì chơi rồi bùm đi tàu chúng tôi chơi rồi này entertainment ko mya andok piu ite hektai na duna da na tau jo suna sate sa da suna sate dum mayam nungai na ba mi ki kumai ai ta dum sin sa ban
ꯚꯥꯏ ꯄꯣꯊꯥꯗ꯭ꯔꯗꯤ ꯉꯝꯃꯣꯏ ꯀꯗꯥꯏ ꯐꯥꯎ ꯉꯝꯃꯣꯏ ꯌꯦꯡꯉꯣ ꯌꯥꯝꯁꯤꯜꯂꯦ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯃꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ ꯆꯥꯡ ꯈꯤꯇꯪ ꯁꯣꯛꯀꯅꯤ ꯑꯁꯤꯗꯤ ꯁꯤ ꯆꯥꯡꯁꯤ ꯊꯛꯑꯗꯤ ꯌꯥꯔꯣꯏ ꯁꯥꯒꯠꯂꯛꯑꯦ ꯁꯥꯒꯠꯂꯛꯑꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯡ ꯑꯅꯤ ꯑꯍꯨꯝ ꯆꯪꯉꯒ ꯊꯛꯀꯗꯕ ꯄꯣꯠꯁꯤ ꯑꯩꯅ ꯄꯨꯡꯈꯥꯏ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯔꯤꯌꯦꯛꯁꯟꯀꯣ ꯊꯣꯛꯄꯅꯦ ꯑꯦꯅꯤꯋꯦ ꯑꯗꯣ ꯑꯃꯕꯨ ꯑꯣꯏ ꯃꯑꯣꯡ ꯌꯦꯡꯉꯦ ꯄꯨꯡ ꯑꯍꯨꯝ ꯃꯔꯤ ꯍꯦꯟꯅ ꯆꯪꯅ ꯊꯛꯀꯗꯕ ꯄꯣꯠꯁꯤ ꯄꯨꯡꯈꯥꯏ ꯂꯣꯏꯔꯛꯄ ꯀꯥꯏꯗꯨꯗꯤ ꯇꯦꯟꯃꯟꯈ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯉꯁꯥꯏꯒꯤ ꯊꯣꯔꯛꯈꯤꯗꯕ ꯍꯥꯏꯕ ꯊꯣꯔꯛꯈꯤꯗꯕ ꯌꯥꯝ ꯏꯟꯅ ꯂꯣꯏꯕꯗꯨ ꯃꯌꯥꯝ ꯑꯩ ꯉꯝꯃꯔꯣꯏ ꯂꯥꯁ ꯕꯦꯛ ꯑꯣꯏꯅ ꯃꯌꯥꯝꯅ खितंग चाउरꯛꯄꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯂꯦ ꯑꯩꯒꯤ ꯄꯦꯛꯁꯤꯗ ꯂꯣꯏꯁꯤꯜꯂꯒ ꯑꯣꯜꯃꯣꯁ ꯍꯥꯐ ꯍꯥꯏꯇꯥꯔꯦ ꯑꯣꯜꯃꯣꯁ ꯍꯥꯐꯇꯤ ꯌꯥꯝ ꯊꯨꯅ ꯊꯛꯆꯤꯟꯕꯒꯤ ꯄꯣꯠꯁꯤ ꯌꯥꯗ꯭ꯔꯦ ꯉꯥꯛꯇꯪ ꯂꯦꯞꯄꯒ ꯉꯝꯗꯕ ꯑꯗꯨ ꯃꯥꯡꯗꯣꯛ ꯀꯥꯔꯦ ꯍꯣꯏ ꯁꯤ ꯄꯦꯛꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯔꯣꯏꯕꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯁꯦꯁ ꯃꯆꯥ ꯑꯃ ꯇꯧꯖꯔꯝꯃꯦ ꯃꯌꯥꯝ ꯑꯜꯀꯣꯍꯣꯜꯒꯤ ꯃꯨꯛꯕꯥꯡꯁꯤ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯒꯦꯁꯨ ꯈꯟꯕꯤꯒꯅꯨ ꯃꯁꯤ ꯊꯨꯅ ꯇꯧꯊꯣꯛꯑ ꯍꯛꯆꯥꯡꯁꯦ ꯄꯨꯛꯁꯤ ꯁꯥꯒꯠꯂꯦꯕ ꯄꯨꯛꯁꯤ ꯁꯥꯒꯠꯂꯛꯄꯅꯤꯅ ꯃꯁꯤ ꯍꯛꯆꯥꯡꯁꯦ ꯐꯖꯅ ꯁꯣꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦꯁꯨ ꯈꯟꯕꯤꯒꯅꯨ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯄꯦꯛ ꯃꯆꯥ ꯑꯃ ꯊꯛꯄꯤꯌꯨ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤꯗꯤ ꯃꯌꯥꯝ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ